Hello guys! Welcome back to my channel! Ado nga sige video sige kano ne huzik aina habidi sige create sige Diwali ki look ki create tawbada aina sijinaba cream khara dagi cream khar adagi makeup khara yawe ko adudo aina myam da sukana gani khalaga haidi kana bagi oh bom siga namani okay adu da myam adu kana taw ko haidi background mai haidi Diwali no mit oi bani na bom la ka am thab do adi mo kon dam thoi mo okay do anyway huzik Amazon na ya sale lai ri adu sale huzik festival gi manung chana ko higing bausu lai gi ni ko adu gi sale do adu lai be gi da makta myam na habidi khoi ni dum everyday use oiba yaba adumba skin care gi oiba ko aduga cosmetic hai tare beauty products ko aduma khara do aina sum sina manungai ba dum aina dum toina do sina ra dum lak ko to adu do me am sum share tau jai ge haidana sigi video samjer pane ado sigi look sine maina create tau doi se ado me am na dum mathang thang ning biro ke kana ba to dum bulak ko me ado mathang tan gi ado hore se si look se create tau se ado hore ge ke ba ado ahan mai je sigi face wash na ta pokre ko se sigi ai mamang do su video ma da bude ni utham ne ko ado background mi jinga si Diwali oi banina mai gi kana mai bom la ga tha ba to ni mo ko ne am na to It gently cleans the skin, hydrates the skin, brightens skin tone, matte safe certified. First, my am tay jinga da sigi toner sigi ai mamang do su mot bane si ai oina do si ne ba ko si je Amazon do yaw bane ai ma gi link ka ke num hapam ado hana ke si na bano do bulak ke ba sigi toner se sigi toner gi nungai ba mana hong ju honge duga ai side hong ju honge adagi sina ba ai dam ti ku re dana si ahum rak su re ba lai ri je nam ku re ba sina ba duna nungai ba yam na ko mai su cha da boy ba ko toner ri ja so na makeup to jingai da mai do sok te na ba gi jung tu hau cái lau thuk ba se si lau thuk da na ba gi ne ba ko pi sung de phu dok ta de ni na ya ma le sigi da ya mama art nga tane ado sigi mama art ki skin illuminate face serum ko sigi face serum with vitamin C and turmeric ko sigi serum se mong sinner ke sigi serum sinner de dum primer hapa ko dum chap mane ko ado dana sibu sinner di kano hapa se dum yai ko primer sinner jo su ya sigi Amazon da gi ne ko siam tang dam asma kon jam lang bo Kasi na tang da bane. Jik aina huje utkiba kano do serum do adu digi kano ne ba. Adu digi Daily Glow face cream tang lak pa. Adu na si moisturizer hap to share ne si tang si bu hap di ko. Adu na kano gum ne time gi face lak di do adu gi tak ta tawengo. Mai kano to. Si ngok thok ne si na ba kan da. Mo bai wi trap ta. Eso. Aina huziki Amazon gi sale lai ngai da ne laiba ngak ta da le ba ko aina myam noi no ut li se aduga asum Amazon dai lai da ba sai dum et tausan ba do adu du di dum ulla roi ge ba ko dum taisal la ge ba ai si foundation di ulla roi ge kaino da se aina lai ba na te Amazon dai Amazon dai gi lai ba Amazon da phangba product kai do aina si gi ke ba kan da si ne ga da ba Amazon dai gi lai ba product khatam do na ko aina myam da uli se Lagi kucu ba mana ban sigi kanos foundation sebelum lah buat yang tan tu kamu suka ni macam yang uring tau ibu ni kanon dak ta le ada kaya to bigi ko ai mitche ai shadow ka to bodu di aina adu da sina ga product di aina Amazon dai lai bana ta badina ula rage duga mitche to ulo rego ina mu la sigi Bellora Paris sisu Amazon dai ne pak na di sina de ko sigi kajal che ado sina na gi ba mai yang gini na 좀 해당 못 딱다 나면은 누가의 시즌 버스 ям소 oi nên là mua hình cái tông này ta tăng mít tổ lọc thuốc nào vậy đi rồi yam expert oi video oi để cái giờ của mình có video oi để bật nhau yam nuai sih na basi je yang mít chỉ different oi nhau có
ꯑꯅꯤꯁꯦ ꯈꯦꯠꯅꯗ꯭ꯔꯥ ꯁꯤꯅ ꯍꯦꯟꯅ ꯀꯩꯅꯣ ꯄꯤꯕꯗꯣ ꯑꯣꯏꯕꯀꯣ ꯃꯇꯦꯛ ꯑꯃꯇꯪ ꯁ꯭ꯋꯥꯏꯗ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯞꯀꯦ ꯁꯨꯝ ꯍꯥꯞꯄ ꯊꯤꯕꯣꯠ ꯃꯥꯜꯂꯛꯇꯅꯅꯦ ꯑꯗꯣ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯂꯣꯏꯁꯜꯂꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯤꯔꯔꯗ ꯆꯞ ꯇꯥꯕ ꯕꯦꯂꯣꯔꯥ ꯄꯦꯔꯤꯁ ꯀꯣ ꯁꯤꯒꯤ ꯉꯁꯥꯏ ꯑꯩꯅ ꯎꯠꯈꯤꯕ ꯀꯥꯖꯜꯗꯣ ꯑꯗꯨꯗꯒꯤ ꯕ꯭ꯔꯥꯟꯗꯅꯦ ꯁꯤꯁꯦ ꯁꯤꯒꯤ ꯀꯂꯔꯁꯦ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯑꯁ ꯇꯩꯅꯤꯡꯗ꯭ꯔꯦꯗ ꯃꯦꯍꯦꯟꯗꯤ ꯄꯣꯛꯈ꯭ꯔꯅꯤ ꯁꯤꯁꯦ ꯍꯥꯟꯅ ꯁꯪꯉꯒꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯆꯨꯁꯦ ꯑꯩꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯥꯏꯠ ꯑꯣꯏꯔꯗꯤ ꯄꯥꯝꯗꯦꯕꯀꯣ ꯑꯗꯣ ꯑꯩ ꯆꯤꯟꯁꯦ ꯃꯨꯕꯅꯤꯅ ꯁꯤ ꯍꯥꯟꯅ ꯂꯥꯏꯠ ꯆꯪꯉꯦ ꯆꯤꯟꯁꯦ ꯃꯨꯕꯅꯤꯅ ꯁꯤ ꯍꯥꯟꯅ ꯈꯔ ꯁꯪꯉꯒ ꯃꯊꯛꯇ ꯀꯂꯔ ꯑꯃ ꯁꯪꯒꯦ ꯇꯧꯕꯅꯦꯕꯀꯣ ꯁꯤꯒꯤ ꯀꯂꯔꯁꯦ ꯑꯩ ꯄꯥꯝꯗꯦꯕꯀꯣ ꯍꯥꯏꯕꯗꯤ ꯁꯤ ꯃꯊꯛꯇ ꯑꯃ ꯁꯪꯖꯟꯗꯣꯏꯅꯦ ꯅꯠꯇ꯭ꯔꯗꯤ ꯐꯖꯔꯣꯏꯕꯀꯣ ꯍꯥꯏꯗꯤ ꯃꯆꯨꯗꯣ ꯑꯩꯅ ꯇꯥꯍꯟꯅꯤꯡꯕ ꯃꯆꯨꯗꯣ ꯇꯥꯅꯕꯅꯦꯕ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯁꯤ ꯁꯪꯖꯟꯒꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯒꯗꯕ ꯅꯠꯇꯦꯗ ꯀꯣꯟꯅ ꯑꯃꯨꯛ ꯎꯠꯆꯔꯒꯦ ꯁꯤꯒꯤ ꯄ꯭ꯔꯗꯛ ꯀꯩꯅꯣꯗ ꯎꯠꯀꯗꯧꯕ ꯈꯛꯇꯪꯅꯦꯕ ꯑꯩꯅ ꯁꯨꯝ ꯑꯩꯅ ꯑꯦꯃꯥꯖꯣꯟꯗꯒꯤ ꯂꯩꯕ ꯈꯛꯇꯪꯅꯦꯕꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯇꯣꯏꯁꯦ ꯂꯤꯞ ꯇꯤꯟꯅꯦ ꯁꯤ ꯑꯩꯅ ꯇꯩꯁꯦ ꯃꯆꯨ ꯆꯨꯅꯕꯗꯣ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯑꯩꯗꯤ ꯌꯥꯝ ꯂꯥꯏꯠ ꯑꯣꯏꯕ ꯃꯆꯨ ꯁꯪꯕꯗꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯄꯛꯆꯗꯕꯗꯣ ꯑꯉꯥꯡ ꯑꯣꯏꯕꯀꯣ ꯆꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯤꯛꯁ ꯇꯧꯁꯟꯕꯅꯦ ꯁꯤꯖꯤꯟꯅꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤꯗꯨꯅ ꯑꯩꯅ ꯕꯦꯂꯣꯔꯥ ꯄꯦꯔꯤꯁꯀꯤꯗꯣ ꯀꯩꯅꯣꯅꯦꯕꯀꯣ ꯃꯦꯠꯅꯦꯕ ꯁꯤꯅ ꯂꯤꯞ ꯇꯤꯟꯅꯦꯕ ꯑꯩꯅ ꯀꯣꯛꯇꯅꯕ ꯑꯩꯅ ꯃꯤꯛꯁ ꯇꯧꯁꯟꯒꯦ ꯇꯧꯕ ꯍꯧꯖꯤꯛꯇꯤ ꯏꯟꯊꯝꯊꯥꯅꯤꯅ ꯈꯔ ꯀꯪꯕꯗꯣ ꯑꯗꯨ ꯁꯤ ꯂꯤꯞꯁꯇꯤꯛꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯀꯪꯕ ꯃꯦꯠꯇꯣ ꯑꯣꯏꯗꯦꯕ ꯃꯣꯏꯁꯆꯔꯥꯏꯖꯔ ꯌꯥꯎꯋꯦ ꯐꯖꯗ꯭ꯔꯥ ꯀꯦꯕꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯄꯤꯁꯨꯝꯁꯤꯗꯤ ꯏꯒꯅꯣꯔ ꯇꯧ ꯀꯩꯅꯣꯗ ꯑꯩ ꯁꯤ ꯁꯥꯏ ꯊꯥꯗꯗꯣꯏꯅꯦꯕ ꯑꯗꯣ ꯈꯤꯇꯪ ꯐꯖꯅꯕ ꯑꯩꯅ ꯃꯤꯅꯤ ꯃꯆꯥ ꯑꯃ ꯅꯝꯒꯦ ꯑꯩꯅ ꯁꯨꯝ ꯄ꯭ꯔꯗꯛ ꯎꯠꯇꯕ ꯌꯥꯎꯕꯗꯗꯤ ꯑꯩꯅ ꯂꯩꯗꯕꯅꯤꯅ ꯍꯥꯏꯗꯤ ꯑꯦꯃꯥꯖꯣꯟꯗꯒꯤ ꯂꯩꯗꯕꯒꯤꯅ ꯁꯨꯝ ꯎꯠꯇꯕꯅꯦꯕꯀꯣ ꯀꯣꯟꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯀꯨꯏꯔꯦ ꯃꯦꯀꯞꯁꯨ ꯄꯥꯛꯅ ꯑꯗꯣ ꯂꯣꯏꯁꯤꯜꯂꯝꯗꯥ ꯌꯧꯔꯦ ꯑꯗꯣ ꯁꯝꯁꯦ ꯉꯁꯥꯏ ꯑꯩ ꯌꯧꯗꯦ ꯉꯥꯎꯕꯤ ꯃꯥꯜꯂꯦ ꯌꯦꯡꯉꯣ ꯑꯩꯅ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯗꯣ ꯑꯁ ꯌꯥꯗ꯭ꯔꯦ ꯁꯤ ꯂꯣꯏ ꯆꯣꯡꯈꯠꯈ꯭ꯔꯦ ꯁꯤꯒꯤ ꯁꯤꯔꯝꯁꯦ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯑꯩꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯑꯩꯅ ꯃꯦꯟ ꯑꯣꯏꯅ ꯁꯨꯝ ꯁꯤꯁꯤꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯗꯒꯤ ꯁꯤꯅ ꯈꯔ ꯀꯥꯕꯣꯛ ꯁꯤꯒꯤꯁꯦ ꯑꯩꯅ ꯁ꯭ꯇ꯭ꯔꯦꯠꯅꯔ ꯇꯧꯗꯣꯏꯅꯦꯕꯀꯣ ꯁꯝ ꯇꯤꯡꯍꯟꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯁꯨꯝ ꯀꯥꯕꯣꯛ ꯇꯩꯒꯦ ꯇꯧꯕꯅꯦ ꯍꯥꯏꯗꯤ ꯁꯝꯁꯦ ꯌꯦꯡꯉꯣꯇꯣ ꯁꯨꯝꯆꯤꯠ ꯃꯥꯜꯂꯦꯕ ꯁꯨꯝꯁꯤꯗ ꯁꯨꯝꯆꯤꯠ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯑꯩꯅ ꯀꯟꯗꯤꯁꯅꯔꯁꯨ ꯁꯤꯖꯤꯟꯅꯕꯅꯤꯅ ꯁꯝꯁꯦ ꯀꯩꯅꯣ ꯇꯧꯕꯀꯣ ꯁ꯭ꯋꯥꯏꯁꯤꯕꯨꯗꯤ ꯑꯗꯨꯝ ꯁ꯭ꯃꯨꯠ ꯑꯣꯏꯔꯦ ꯑꯗꯨ ꯍꯥꯏꯗꯤ ꯑꯗꯨꯒ ꯁ꯭ꯋꯥꯏꯒꯤ ꯃꯇꯣꯟꯁꯦ ꯁꯤꯒꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯋꯦꯕ ꯁꯤꯒꯤ ꯃꯇꯣꯟꯁꯤꯗꯤ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯆꯨꯖꯥꯛ ꯑꯣꯜꯂꯦ ꯑꯌꯣ ꯁꯝꯁꯤꯁꯨ ꯃꯆꯨꯁꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯐꯦꯗꯦꯠ ꯑꯣꯏꯔꯦ ꯃꯆꯨ ꯁꯪꯖꯟꯗ ꯌꯥꯔꯔꯣꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯅ ꯃꯆꯨ ꯁꯪꯕꯒꯤ ꯑꯣꯏꯅ ꯎꯠꯂꯛꯑꯒꯦ ꯑꯩꯅ ꯀꯩꯅꯣꯁꯦ ꯎꯍꯟꯅꯤꯡꯕꯩ ꯁꯝꯁꯦ ꯁꯨꯃꯥꯏꯅ ꯇꯤꯡꯍꯟꯕꯅ ꯐꯖꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯈꯣꯏꯍꯟꯕꯅ ꯐꯖꯕ꯭ꯔꯥ ꯀꯃꯦꯟꯇ ꯍꯥꯏꯔꯛꯑꯣ ꯁꯤꯗ ꯐꯖꯔꯦ ꯈꯣꯏꯕꯅ ꯁꯨꯃꯥꯏꯅ ꯇꯪ ꯈꯣꯏꯕꯁꯦꯀꯣ ꯈꯣꯏꯍꯜꯂꯒꯦ ꯑꯗꯨꯗꯤ ꯁꯤꯁꯨ ꯂꯣꯏꯔꯒ ꯗ꯭ꯔꯦꯁ ꯁꯦꯁꯟꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯂꯣꯏꯔꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯎꯠꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯑꯩꯅ ꯑꯦꯃꯥꯖꯣꯟꯗꯒꯤ ꯂꯩꯕ ꯄ꯭ꯔꯗꯛ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯍꯥꯏꯈ꯭ꯔꯦꯗꯅ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯕ ꯀꯃꯥꯏꯅ ꯃꯥꯒꯤ ꯕꯦꯅꯤꯐꯤꯠ ꯑꯗꯒꯤ ꯀꯗꯥꯏꯗ ꯐꯪꯕ ꯑꯗꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯌꯥꯎꯔ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯌꯥꯝꯅ ꯁ꯭ꯀꯤꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯒꯤ ꯑꯣꯏꯅꯀꯣ ꯑꯩꯉꯣꯟꯗꯁꯨ ꯆꯥꯅꯕꯅꯦ ꯑꯩꯁꯨ ꯎꯔꯤꯡꯗꯤ ꯌꯥꯝ ꯊꯣꯛꯑꯦꯕꯀꯣ ꯎꯔꯤꯡꯗꯤ ꯌꯥꯝ ꯊꯣꯛꯄꯅꯦꯕꯀꯣ ꯎꯔꯤꯡꯁꯦ ꯌꯥꯝꯅ ꯃꯥꯏ ꯅꯥꯟꯕꯗꯨ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯊꯨꯡꯉꯒꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯆꯥꯅꯩꯕꯀꯣ ꯁꯤꯖꯤꯟꯅꯕ ꯀꯥꯟꯗ ꯑꯗꯨꯗꯨꯅ ꯃꯌꯥꯝꯁꯨ ꯆꯥꯟꯅꯒꯅꯤ ꯈꯜꯂꯦ ꯑꯗꯣ ꯑꯩ ꯂꯤꯡ ꯃꯥꯒꯤ ꯄꯔꯆꯦꯁ ꯇꯧꯕ ꯌꯥꯕ ꯂꯤꯡꯗꯣ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯔꯆꯦꯁ ꯇꯧꯕꯤꯌꯣ Happy Diwali everyone bye thanks for watching bye